First की top official singa Mipham Pangthok Tuna security की Phibam review TOUKHRE Chief Minister Mipham Chana ngasi nungtil Assam Riffles की makok thongba official singa Babu Parada leiba mahaki bangloda office ta punna faminaduna hojik state asigi oiriba security की Phibam review taukibaga loinana counter agency operation gi matang yauna operation sathanabagi damak thorang tauriba sing ngamkhai paringda laukhat kadaba thabak yauna state asigi Khandok laba mafam singda paikhat kadaba civil action program singi matangda khana naina khre hairi Chief Minister na maha ke social media post da phongdora kibada wafam singi matung inna ngasi mahangna Assam Riffles ki Inspector General Major General Inderjit Singha Birdar amasung military force asigi kunithoi suba sector gi DIG amadi Brigadier Asuman T5 thiga faminaduna security ki Phibam review tawkibani haina phongdorakli manipur da ing tappa laihanba amasung thohaning daba thodok sing thohandanaba ngak shenbagi thabak sing laukhalakpaga loinana mahausagi Phibam da hanjin hanaba honabada Assam Riffles na lawrakliba thodang sing busu lainga ki mahut sinduna Chief Minister na thagatpa phongdoki hairi Assam Riffles na state asigi furup singi damak chawkhat thorangi thabak civil action program gi makhada kon sinduna Pangthok pagaloina na mahausagi Phibam da hanjin hanaba honabada Assam Riffles na laugadaba thodang singshu na hauna na puthok tuna khanaki hairi Mipham asina manipur lenga ki security amasung masiga mari leinaba operation na chingba pangthok pagi matang da su nakal ani gi marakta nainarakliba mari hena fagat hannabagi matang da su khanaki hairi panba yabadi tha asigi kunma thoidagi ngarang fawbada manipur lenga na Kumalampak ISBI dagi mathang sina passenger puba bus ani yauna gari manga amasung gari tarada metei furuki yauna passengers sing tonghanduna national highway ani Imphal Dimapur labida chatpa ngamhan khibadasu Assam Riffles na ngak shenbagi thabakta achauba mating pangkhibani paramilitary force asina manipur gi law and order gi Phibam fagat hanaba Taba Tabak Sing, Laukalak Pagaloina na counter agency operation sing dasu Maipuna na Honarak Libani, Hausiksu May ahum listing aniga kunhum doidagi state asida Kanglu Masengi Tamtirabal land tolak padagi, Ching amasung tam anigi, Tainabada Lairiba Ngamkai Singda Akanba security ki tabak Laukalak Libani, Irang asi Tholakhiba chahi ahum helaklaba matungda tha asigi kunma thoidagi hauraduna Kangpokpi Pharaga National Highway anida Imphal dagi Dimapur amasung Guwahati fawba passenger sing puba gari sing chathanba haudringai gi mamangdasu Chief Minister Mipham Chana chair lauduna state asida deploy tawriba security force mundamaki makok thongba official sing na saruk yaba awangba thaki security meeting amasu pangthokpa laikhrabani